2026 की NEET UG की एग्जाम क्वेश्चन पेपर लीक ओइखिबगी matangda yamna kana yaningdaba phongdoktuna cockroach janata party amadi activist Sonam Wangsuk masagi chehi yankai gi mapan suraba miyai asina laiba asigi haurakliba tungi mahiroi singidamak numit kunga tarukni chupna Chara Henbagi Khongjang sangsilaklaba matungda haukiba July gi tang kunga humdoi sakol sinimit ki numidangda Gurugram da leriba Medanta Hospital da mahangna sangsilakliba Chara Henbagi Khongjang adu loisinkre Union Home Minister Amana Sir Loduna high level meeting ama pangthoklaba matungda center government gi maikidigi aiba oina condition kharada yanaraba matungda mahaki Chara Henbagi Khongjang asi handokhibani Gurugram da leriba Medanta Hospital asida Union Health Minister JP Nanda amadi Minister of State Jitendra Singha hakthengna laktuna hairiba Chara Henbagi Khongjang asi loisinhenki aduga government ka yanariba point khara asi ahan bada hauji chathariba parliament session asigi manungda question paper leak oibagi matangda anoba bill ama putoktuna madugi matangda khanaba lonana satar satri singna parliament session hobudagi sangsilakliba Khongjang peaceful oiba Khongjang asida satar satri singi mathakta legal action amata lakhotta haibagi declaration ama loinana NEET UG 2026 ki exam question paper leak oibadagi suicide tawduna leikidraba mahirui singi mafamda matik saba compensation makhoi family sing the piba point sing asi lengaki maikidagi thajaba pirakpadagi activist Sonam Wangsukna mahang sangsiliba Chara Henbagi Khongjang asi handokhibani Sonam Wangsuki Chara Henbagi Khongjang asi loisinkiba taragasu leiba seda hogjik sangsiliba Union Education Minister Dharmendra Pradhan resign tawbagi wafam asidi hongba leite haiba wafam cockroach janata party gi maikidagi phongdokli makhatana su Khongjang adumak sangsin khigani haibagi wafam CGP gi lusingba oiriba Abhijit Dipkena phongdokpa leiri Sonam Wangsukna mahaki Chara Henbagi Khongjang asi loisinkiba taragasu masimagna hauji jantra mantrada amadi India gi tongan ba mafam singda sangsiliba Union Education Dharmendra Pradhan resign tawbagi matang asiga wakhainaba yagadoribra haiba asini social media da thagalakpa post amada Prime Minister Narendra Modi na phongdokkiba asi leiba asigi tungi yumbiral oigadaba nahasingi tunglamchat amasung makhoigi welfare haiba sidagi henba amata leite haduna phongdokli maram asina question paper leak ohenbada chenaba kudimak khonglei thuna matik chaba charak pinanabagidamak fast track coursing thamnanaba firep lawre tungi yumbiral sing oigadoriba nahasingi mayokta leiba amasung nahasingbu manghananaba honarakpa miyoi singburi amata lemna tharo haiba wafamsu Prime Minister na phongdokli Prime Minister Narendra Modi na phongdokliba wafam asi maikei kya afaba khongthang amani haiduna hainarakhrabasu khara khajik thengmalli haiduna nungaitabasu kaya phongdoknarakli Cockroach Janata Party CGP gi lusingba singna matik chadaba Education Minister kankhatuna thamba yaroi laibak wathok oiriba issue asigi matangda Modi gi machindagi wafam khara ngangthoknana bahonabada numit 30 gi matakta changliba asi yamna ikai ningai ni adubu leiriba lengak sina matik chadraba Education Minister Dharmendra Pradhan budi kankhatuna thamnana bahonariba asi laibak thibani haiki question paper leak oikraba matungda court na paikhatpa thabak adudi atopa nakal amani question paper leak ohilaktana bagidamak Modi gi lengakna education system da leriba ahoba kudimak mention gadabani amasung matik chadaba education minister fam thadon gadabani haibigi wafam haujiksu hongba leitri laksaningba wafam di Prime Minister na phongdokkiba wafam question paper leak oibagi thong yengsinanaba fast track court thamlagani haiduna phongdokhiba wafam asina sangsiliba Khongjang asi wakhainaduna Union Education Minister Dharmendra Pradhan bu kankhatuna adumak thamkhigadoribra haiba wahang asini nitaipat suthekta leiba thaman sanglana pangthokpa paugi mifam amada hauji Home Minister su oiriba Govindas Konthokjamna phongdokhiba asi Delhi gi Jantra Mantrada Save Manipur haina lauriba asi Manipur da leriba youth singbu lana lamjinganaba hotnaba khongthang amani hareduna politically BJP da khudombi thilaga ngangba natana Manipur asi mangkiba leitre hari sangsiliba Khongjang si nahasingi asamba iho amanate mangdana nahasingi iho malhallaba matungdana political party kaya yaubagi
khudam ure haiba wafam phongdokli. Opposition political party INC Communist Party na politics da mai pakhaudraba matungda party kayana sagwatpa ihau amani hari. Masina aikhogi laibak asibu masak thenanaba hotnaba thawin-sini. Jantra mantra da horiba ihau asi India bu mangjil thana sakhwat hanba pamdaba country kayana funding tawbu oigani haiduna lawi haibu wafam yauri. Ihau asigi financial funding kanana tawi kadaidagi sanaba purai kadaidagi ising thai haibasi miyamna uri amadi khangli haibu wafam phongdokli. Matang asida ningsingba yabadi Manipur da su haukiba kumjale singani kunga humdoigi me ahumdagi irang asi leiri maruaina maitaina tampaki leiriba jaga asidagi hendoktuna chatpa phawba yadre nongthaki lambi asina khwaidagi safety oiba lambi ama oina leiri. Manipur su irang asi hek horakpa matamdagi yaningdaba khongjang kaya marum miyamna leppa letina sangsilami adubu ngasi phawbada madugi warisina mata puraktringei madubu BJP Congress haiduna amana amada taisinaba miyamgi ihau adubu namthananabagidamuk politics na divide tawraga Manipur gi irang busu ngasi phawbada namsinduna adumak thamli. Hauji changsilakliba naha cockroach janata party gi khongjang asibusu politics na maram oraga leiba asigi leiriba naha singi unity asi thugairakadra haiba wahang asini. Jantra mantra da sangsiliba khongjang asi ngasi su ahing nungthin naidana mafam aduda tumba chaba tawraga sangsinba khongjang kya marum yauri. Mafam aduda leiriba miyoising natana India gi tongan ba state singdagi mateng kya marum pangnarakpa uri. Aduga Manipur ga yumthang nariba Nagalandagi Nupa Amana Domino Piza da lupa listing humputareka satret kuntraga marigi Piza chamaga yankai order tawduna jantra mantra da khongjang changsiliba miyoisingidamak mahagna mateng pangki. Laksaningba wafamdi asumna laibak asigi tongan ba mafam kayadagi haunaruba leitana asumbagi damak changsilakliba khongjang asida kanagumba kharana masibu lana uhananaba hotnaba yaurabra haibase yamna maru oiba wahangni. Adubu maibu phina kyam kuina kuptuna thambadi ngamgani. Yengba tari hauji center da leriba lenga asina Union Education Minister Dharmendra Pradhan bu yokhatuna thamba ngamgadoribra amadi sangsiliba lebak miyamgi khongjang ihau asi politics na maram oraga macet thugairatuna maning halakadoribra haiba asi aikhoina yengba mathau tari.